ꯄꯄꯥꯁꯨ ꯁꯪꯒꯣꯝ ꯆꯥ ꯄꯤꯊꯛ ꯁꯟꯗꯧꯔꯕꯅꯤ ꯑꯃꯨꯛ ꯆꯉꯥꯡ ꯂꯣꯟꯕ ꯍꯥꯞꯆꯜꯂꯒꯦ ꯁꯥꯏꯗ ꯏꯁꯤꯡ ꯁꯥꯍꯜꯂꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗꯒꯤ ꯆꯦꯅꯦꯜ ꯇꯔꯥꯃꯨꯛꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯌꯦꯡꯕꯤꯅꯕꯗꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯚ꯭ꯌꯨꯁꯇꯣ ꯀꯥꯗꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯄꯁꯨ ꯇꯜꯂꯦ ꯑꯗꯣ ꯂꯩꯁꯤꯗꯤ ꯑꯃꯨꯛ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯃꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯅ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯆꯪꯂꯛꯄꯗ ꯑꯩꯅ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯖꯤꯕꯨꯒꯤ ꯇꯟꯅꯤ ꯑꯩ ꯇꯟꯁꯦ ꯀꯩꯅꯣꯅ ꯍꯧꯔꯦ ꯑꯇꯥꯅ ꯍꯧꯔꯦ ꯃꯣꯏꯗꯥꯅ ꯍꯧꯕꯅ ꯁꯨꯃꯥꯏꯅ ꯍꯧꯕꯁꯦ ꯍꯥꯎꯕꯅ ꯐꯖꯕꯅꯦꯕ ꯃꯣꯏꯗꯥꯁꯦ ꯆꯥꯕꯗꯤ ꯐꯠꯇꯦꯅ ꯃꯣꯏꯗꯥ ꯆꯥꯕꯗꯤ ꯐꯠꯇꯦ ꯌꯥꯝꯅ ꯆꯤꯅꯤ ꯑꯉꯧꯕ ꯃꯣꯏꯗꯥ ꯐꯠꯇꯦ ꯑꯗꯣ ꯑꯇꯥꯅ ꯍꯧꯔꯦ ꯑꯩꯁꯨ ꯅꯍꯥꯟꯒꯤ ꯑꯇꯥ ꯀꯤꯂꯣ 2 ꯀꯤꯂꯣꯗꯣ ꯀꯨꯏꯅ ꯊꯝꯕꯁꯨ ꯌꯥꯔꯣꯏ ꯑꯇꯥꯅ ꯑꯣꯏꯅ ꯍꯧꯗꯣꯛꯑꯦ ꯃꯄꯨꯒ ꯃꯁꯨꯒ ꯁꯣꯝꯗ ꯇꯟ ꯉꯥꯏꯔꯦ ꯆꯥꯁꯨ ꯁꯧꯔꯦ ꯁꯤꯒ ꯃꯁꯨ ꯃꯄꯨ ꯇꯟ ꯉꯥꯏꯔꯦ ꯄꯥꯒ ꯅꯠꯇꯪꯒ ꯏꯃꯥꯒ ꯆꯥ ꯄꯤꯔꯈꯤꯒꯦ ꯑꯁꯤꯗꯤ ꯑꯌꯨꯛꯇꯅꯤ ꯑꯌꯨꯛꯁꯦ ꯀꯩꯅꯣ ꯇꯧꯁꯜꯂꯗꯣꯏꯅꯤ ꯄꯄꯥꯁꯨ ꯁꯪꯒꯣꯝ ꯆꯥ ꯄꯤꯊꯛ ꯁꯟꯗꯧꯔꯕꯅꯤ ꯑꯃꯨꯛ ꯆꯉꯥꯡ ꯂꯣꯟꯕ ꯇꯜꯂꯦꯅ ꯁꯪꯒꯣꯝ ꯍꯥꯞꯆꯜꯂꯨꯔꯦ ꯄꯤꯊꯛꯈꯤꯒꯦ ꯉꯥꯒꯤ ꯗꯨꯠ ꯄꯥꯎꯗꯔꯅ ꯂꯣꯟꯕꯅꯤ ꯁꯪꯒꯣꯝ ꯋꯥꯠꯂꯦ ꯑꯩꯈꯣꯏꯗꯤ ꯁꯪꯒꯣꯝꯅ ꯍꯥꯞꯄꯦ ꯊꯥꯕꯤꯔꯣ ꯍꯥꯊꯤ ꯊꯥꯕꯤꯔꯣ ꯍꯥꯊꯤ ꯊꯥꯕꯤꯔꯣ ꯍꯅꯨꯕꯤꯁꯤꯅ ꯊꯥꯕꯤꯔꯣꯏ 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 ꯁꯣꯐꯥꯏ ꯁꯤꯠ ꯀꯅꯥꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯆꯥ ꯍꯩꯖꯅ ꯆꯣꯊꯣꯛꯈ꯭ꯔꯕꯣ ꯇꯟꯗꯣꯛꯑꯣꯕꯣ ꯄꯨꯏ ꯆꯥꯁꯦ ꯃꯁꯨ ꯅꯨꯄꯤꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯀꯅꯥꯅ ꯆꯥ ꯍꯩꯗꯨꯏ ꯇꯟ ꯍꯧꯕ ꯍꯥꯏꯁꯤꯅꯦ ꯃꯤꯅꯒ ꯇꯛꯅ ꯄꯤꯁꯜꯂꯗꯤ ꯑꯩꯅ ꯁꯠ ꯍꯧꯖꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯃꯃꯨꯛ ꯇꯛ ꯍꯧ ꯑꯃꯃꯨꯛ ꯇꯛ ꯍꯧ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯃꯤꯅ ꯇꯛꯑꯒ ꯄꯤꯁꯜꯂꯗꯤ ꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯒꯗꯕ ꯁꯨꯃꯥꯏꯅ ꯄꯨꯔꯤ ꯍꯧꯕꯁꯦ ꯃꯣꯏꯗꯥꯅꯕꯨꯗꯤ ꯐꯖꯕꯅꯤ ꯑꯗꯣ ꯃꯣꯏꯗꯥꯁꯦ ꯆꯥꯕꯗꯤ ꯐꯠꯇꯦꯕꯀꯣ ꯑꯇꯥꯅ ꯐꯩ ꯃꯣꯏꯗꯥ ꯆꯥꯕ ꯐꯠꯇꯕꯅꯤꯅ ꯑꯇꯥꯅ ꯍꯧꯖꯜꯂꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯂꯤꯁꯥ ꯊꯣꯡꯕ ꯌꯦꯡꯃꯤꯟꯅꯁꯤ ꯉꯥꯁꯦ ꯌꯥꯝꯅ ꯍꯦꯟꯗꯣꯛꯅ ꯆꯥꯎꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯏꯁꯨ ꯁꯨꯝ ꯍꯥꯎꯒꯗꯗꯤ ꯃꯥꯜꯂꯤ ꯉꯥꯁꯦ ꯎꯕꯗ ꯉꯥ ꯑꯅꯤꯅꯅꯦꯕ ꯉꯥ ꯑꯃꯇꯪ ꯅꯠꯇꯦ ꯑꯅꯤꯅ ꯀꯤꯂꯣ ꯑꯃ ꯈꯔꯗꯤ ꯍꯦꯜꯂꯦꯕ ꯑꯗꯣ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯤ ꯉꯥꯁꯦ ꯎꯕꯗꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯏꯂꯤꯁꯥ ꯊꯣꯡꯕ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ ꯂꯧ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯁꯨ ꯈꯪꯗꯦ ꯑꯩꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯁꯦ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯥꯁꯦ ꯑꯩꯅ ꯈꯔ ꯊꯣꯡꯒꯗꯕꯗꯣ ꯈꯟꯗꯣꯛꯑꯦ ꯂꯣꯏꯅ ꯊꯣꯡꯉꯣꯏꯑꯕ ꯉꯥꯗꯣ ꯌꯥꯝꯃꯤ ꯑꯩꯈꯣꯏꯗꯤ ꯃꯤ ꯑꯉꯥꯡꯒ 3ꯅꯤ ꯑꯉꯥꯡꯗ ꯏꯂꯤꯁꯥꯁꯦ ꯆꯥꯕ ꯌꯥꯔꯣꯏꯅ ꯑꯗꯨꯅ ꯉꯥꯁꯦ ꯑꯩꯈꯣꯏ ꯃꯤ 5ꯒꯤ ꯃꯁꯤꯁꯨ ꯂꯥꯛꯇ꯭ꯔꯦ ꯃꯁꯤꯗꯣ ꯃꯈꯣꯡ ꯅꯥꯏꯌꯦꯅ ꯊꯕꯛ ꯁꯨꯕꯤꯗꯣ ꯃꯥꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯉꯥꯡꯒꯤꯁꯦ ꯄꯤꯖꯔꯔꯣꯏ ꯍꯋꯥꯏ ꯈꯔ ꯊꯣꯡꯒꯅꯤ ꯁꯤꯈꯛꯈꯣꯏꯒꯤ ꯈꯜꯂꯦ ꯑꯗꯩ ꯍꯋꯥꯏꯁꯦ ꯈꯔ ꯑꯃ ꯊꯣꯡꯉꯒꯦ ꯍꯋꯥꯏꯁꯦ ꯈꯛꯇꯪ ꯑꯃ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯊꯥꯡꯖꯤꯡ ꯈꯔ ꯑꯃꯁꯨ ꯃꯦꯠꯀꯦꯅ ꯇꯧꯔꯤ ꯊꯥꯡꯖꯤꯡꯁꯦ ꯂꯨꯕꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯊꯥꯡꯖꯤꯡꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯥꯡꯖꯤꯡꯁꯤꯃ ꯃꯦꯠꯂꯅꯤ ꯑꯗꯣ ꯉꯥꯁꯦꯈꯔ ꯑꯃꯒ ꯊꯣꯡꯉꯒꯦ ꯉꯥꯁꯦ ꯃꯀꯣꯛ ꯃꯔꯨꯗꯨꯅ ꯂꯣꯇꯥꯒ ꯊꯣꯡ ꯆꯥꯅꯩꯅ ꯃꯥꯏꯔꯦꯟꯒꯁꯨ ꯆꯥꯕ ꯍꯥꯎꯕꯅꯤ ꯉꯥ ꯃꯀꯣꯛ ꯃꯔꯨꯁꯦ ꯏꯂꯤꯁꯥꯒꯤ ꯂꯣꯇꯥꯒꯁꯨ ꯍꯥꯎꯕꯅꯤ ꯑꯗꯣ ꯉꯥꯁꯦ ꯁꯤꯈꯛ ꯊꯣꯡꯉꯅꯤ ꯊꯣꯡꯕ ꯍꯧꯒꯠꯂꯒ ꯃꯌꯥꯝ ꯉꯥ ꯇꯥꯎꯕ ꯍꯧꯔꯦ ꯑꯩꯁꯨ ꯉꯧꯊꯣꯛꯀꯗꯕ ꯂꯩ ꯑꯍꯥꯟꯕ ꯈꯔ ꯉꯧꯊꯣꯛꯑꯦ ꯉꯥꯁꯦ ꯉꯧꯕꯗ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯏꯂꯤꯁꯥꯗꯤ ꯌꯥꯝ ꯃꯨꯟꯅ ꯉꯧꯁꯟꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯌꯥꯝ ꯍꯦꯟꯖꯟꯅ ꯉꯧꯕꯗꯤ ꯍꯥꯎꯇꯕꯅꯤ ꯑꯗꯣ ꯊꯕꯤꯒ ꯑꯂꯨꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯤ ꯊꯕꯤꯒ ꯑꯂꯨꯒ ꯊꯣꯡꯅ ꯆꯥꯅꯕ ꯆꯦꯡꯕꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯊꯕꯤꯒ ꯑꯂꯨꯒ ꯊꯣꯡꯕ ꯃꯁꯂꯥ ꯃꯨꯜꯂꯦ ꯉꯧꯕꯅ
ꯊꯕꯤꯁꯨ ꯐꯖꯅ ꯃꯨꯜꯂꯦ आलूꯁꯨ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ ꯊꯕꯛ ꯁꯪꯗꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯠ ꯂꯧꯔꯦ ꯉꯥ ꯍꯥꯞꯆꯤꯜꯂꯒꯦ ꯁꯥꯏꯗ ꯏꯁꯤꯡ ꯁꯥꯍꯜꯂꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒꯦ ꯆꯥꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯍꯋꯥꯏ ꯑꯃꯒ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯃꯒ ꯑꯁꯤꯅꯤ ꯃꯊꯦꯜ ꯍꯥꯏꯕꯨ ꯌꯥꯝꯅ ꯊꯣꯡꯗꯦ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯁꯣꯝꯗꯒꯤ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯔꯦ ꯑꯊꯨꯝꯕ ꯈꯔ ꯀꯠꯆꯔꯦ 1 ꯇꯥꯔꯤꯛꯀꯤ ꯃꯃꯥ ꯁꯅꯥꯗꯤ ꯕꯥꯏꯛ ꯅꯞꯄ ꯍꯩꯔꯦ ꯑꯩꯈꯣꯏ ꯔꯨꯄꯁꯤ ꯃꯟꯗꯤꯔꯗ ꯆꯠꯂꯤꯃꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯥꯟꯗꯤ ꯃꯟꯗꯤꯔ ꯁꯣꯝꯗ ꯍꯥꯏꯈꯤꯗꯣꯏꯅꯤ ꯁꯣꯝꯗ ꯆꯨꯝꯅ ꯔꯨꯄꯁꯤ ꯃꯟꯗꯤꯔ ꯆꯠꯈꯤꯗꯣꯏꯅꯤ जगो शाले हो रहा ना जगो शाले हो रहा मैम इमा इमा की मंदिर से हाने जामने फिबम फत्तना लेरमने अखोई माव तो लोइन हाइबने नापी मरक फंबम बौ लेतब मावंग जा फिबम चादबदा दुमाइ तौना लेरमबदगी अखोई मेटेसिन होनाबदगी सुमाइना खरा फिबम फगलबसिगने मिटोपसिंगना मोगिसु सरुक जाउरेना कन्ना हुजिक मुंदगी तौरेवा अदो अखोई पहिला तारिखी लाइफम लामनी लाइफम लोइना हले जुमदा Nang kay doino nang ida? Masa na kay doino? Frog sidi phajade dada jale. Jade ab. Fi apamba jaw tabadagi lawtre ado jumda hallage video sa tang se su ke shalage naam bye bye.